Thoubal district eviction Thoubada yaningdaba phongdorakli. Kurumjari Am-Istv pau meeting tabirba simbu taram nokjari pau sandona pizari. Lairaki nakalda Kanadasu ayetpa pidana miyoi kayagi hinnabagi lambi oiriba sing Thugairamba amadi ahal singi pothafam club ki building Thugairamba nungaite Lairak khulakta laiba khudingmak takthok kadawribra haina athopam khunaugi miyamna hanglakli ngasi Thoubal athopam khunauda pangthokiba paugi mifamda senior citizen gi secretary Longjam Mohori Senior Citizen Welfare Association athopam khunau joint secretary K Mohindro amadi mafam adugi Baharajit ahong sangbam kauba miyoi amana Senior Citizen Welfare Association athopam khunau asi ahal singi yaifanabagi amadi ngaihak awa pothanabagi damakta lairibani ikhang haudana DC gi team amadi mahaki staff sing laklaga manungda laiba potchai sing hondok halaga thugaikre building asi okram landoni na khangabok AC gi MLA oringaida mahak na ngamba senfam khara haplaga saba haukibani lising ani kunmari dasu AC adugi MLA o Suresh Kumar na local area development fund dagi senfam khara kaithoklaga sakhibani building asiga thangnana chahi taragi mathakta lairaklaba mahud department ke senthang makhada leiba public toilet amasu thugairamle DC na lokhalakliba yaifa thorang sing sogatli club amadi maira mari leinaba singda pau amata piraktana ikhang haudana thugaiba asi nungaite haiki Lekai sigi ahalaman sing aking no wara su pothan nam gidamakta koi senior citizen se 2001 da koi ikataba hokibani adoga 2009 da koi masi foundation khara hauraga madudagi koi paisa leitadra patang khara leap roga matungda koi 2023 dagi hawgalaktura koi yamwana lekai gi leiba ahalaman sing paisa khaina dra sagatpa hokibani adogi sagatpa horopatuda MLA dagi santhang khara adagi leibiri bahana koi madam Landoni MLA oringai matamda mahangna kharap pibiraktra akoina adumai tawdra construction se hojagibani adubu hojik construction se mong marin ta da pota kanamatagi haibati thugaigani adu tawbani haibani simba information amatang pibiramagadi Thoubal disim lairi base ko koina thagat charangani Lairak manung sidai da jibika oinana ba hotel macha adu panduka macha tawjogani tawjari sibok amatta khaktna loina thugairam bache karamba नीति नियम नो कोई बाप तादे सेंगना हरगदे दु आतै मफम जिंगसु लेर कचांगा का तौबरा तौबीबो हरगदे कोई लेरक मनुंग दसु याम लैरी सिसु तौबीरना बा कोई हमतन हाइजगे अदु नत्रगदि तसेंगना नाकन नामतगे ओइबो मियेंग दा कनाउ खरना इंजलगा इन्फ्लुएंस दा सिगी जगह से थुगाइ दबो यादे हाबि मोंग दा थुगाइबो मानबा eviction drive से कोई थमोय सोंगना नुवाइते यामना पेंदे कोई सिदा इंटर विलेज मनुंग दा लेजबो कनोनी Masjid moina pick up tawga atai mafam da enclose tawga mafam yam su legi moi taw khidra taw oidra haibidi ji moi ni pau ni leke koina ta honi mafam yam lei adu kan momong da moina tawni no haibu moina mai lu ba theptina sindok dirok ko do khoi pamje Mahakna makhata raduna athopam khunau changkhiba lairakta leiba club ki building senior citizen singi pathapam su oibata natana Thoubal district state pensioner unit ki office su oiriba amadi miyoi kayagi dukan hotel tawduna hingnabagi lambi oiriba sing thugairamba asi yamna nungaite district asike lairakta khulakta khudingmak su eviction asi tawgadoribra haina hangkhi Transforming Food, Land and Water FLW system to combat the current climate crisis in Manipur haiba hiramda nongmagi oiba workshop ama pangthokre NICRA gi mityeng makhada ICAR research complex for NEH region Manipur Center Lamphel Partners Sinduna Loktak Farmers Training Hostel ICAR da pangthokiba thoram aduda Department of Agriculture gi director Peter Salam Dhana Manjuri University Imphal gi former vice chancellor Professor N Ras Mohan Department of Horticulture and Soil Conservation, Government of Manipur ki Director K. Devadatta Sharma, Directorate of Environment and Climate Change ki Director Dr. T. Brajakumar, ICAR Research Complex for NEH Region Manipur Center ki former Joint Director Dr. I. Megachandra Amadi, ICAR Research Complex for NEH Region Manipur Center ki HORC
Dr. C.H. Basudha na athoiba mithunglen oiduna saruk yakhi loinana tongan ba mafam singdagi lakpa KVK gi thomi amadi longmi kayasu thoram aduda saruk yakhi nongmagi oiba workshop aduga mari leinana Department of Agriculture Government of Manipur gi Director Peter Salamna phongdorakpada lamdam asida lairiba longmi singna mahausa gi fibam nongmagi kaitharakliba asida thengnariba awaba sing adu matau karamna thengnagani haibasigi matangda ngasigi workshop program asi pangthokpani Manipurda Kharif session yaurakpada ising ichau thokpadagi awaba kaya thengnariba asi karamna thengnagani amadi matamgi oiba maru marang thagadage haiba adu khana neinagani loinana ising ichawna sokhalaba mafam singdana karamba mana masing thaduna longmi singda senthok lambi leihanaba karamba makhalgi maru marang sing pigani haiba dusu kupna khanaraba matungda lokhatpa yaba thabak sing lokhatnaba ngasigi workshop asida saruk yariba akhang ahi singa khanaraba matung makha taba thabak sing paikhatlagani haikhi koina hojik toina thoiba flat sigi flat thoiba adagi drought thoiba si karamba climate resistant oiba crop thagani aduga drought or flat toina thokpa area dana karam makhangi crop karam makhangi treatment togani haibasi ekoi ngasigi program sida madu chapchana madu khanaba akoi khanabagi tanja ama phangani na khanjai aduga ngasigi program sigi lorapada chapchaba ekoi gi department sida ekoi gi Manipur da thengnariba climate change ki awabasi karam makhanda ekoi tanaraga kari policy program semaga kharadi awabasi kokpa ngamgadra haina adu maina khanaba ngamgani thajai Huzik atema break amatang laminasi Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Soccer company gi crown maker real Chahi yankhai suraba soccer company gi crown maker real hauzik market ta phangbiragani mahaw yamna leiba pisu yam chawba crown maker real saman mayam su mahaw yengbi crown maker real honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakta amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule break ki matung makha tarakpa pawda aroibada maroiba paw amuka na pizari Thoubal district ta eviction tawbada yaningdaba phongdorakli Huzik fawbagi oina Am-Istv na pizaba paw matang asida lo shinjare mityang tabir bapumna mapu amuka na krumjari